ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯤꯕꯔꯥꯇꯤ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯀꯤ ꯂꯩꯀꯥꯏꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯁꯣꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯀꯤ ꯂꯩꯀꯥꯏ ꯑꯗꯣ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄꯒ ꯎꯅꯔꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯄꯥꯛꯄꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯂꯞ ꯅꯝꯁꯤꯟꯗꯨꯅ ꯊꯧꯗꯔꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯅꯣꯖꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯉꯒ ꯂꯩꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯊꯕꯛꯇꯨꯗꯤ ꯀꯝꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯑꯁ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝꯁꯦ ꯈꯖꯤꯛꯇꯪ ꯊꯦꯡꯊꯈꯤꯁꯤꯅꯣꯅ ꯇꯧꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯔꯣꯏꯀꯣ ꯂꯝ ꯂꯥꯞꯄꯦꯕ ꯁꯤꯗ ꯂꯥꯛꯏꯕꯁꯤꯁꯨꯅꯦ ꯅꯣꯏꯅ ꯍꯥꯏꯃꯟꯕꯗꯨꯗ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯨꯒꯤ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯤꯁꯥꯗꯣ ꯄꯥꯝꯕꯩ ꯂꯥꯛꯏꯕ꯭ꯔꯣ ꯅꯤꯁꯥꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯐꯪꯉꯤꯅꯦ ꯅꯣꯏꯒ ꯄꯨꯟꯕ ꯅꯨꯡꯉꯥꯏꯕꯒꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯅꯤ ꯑꯗꯨꯗ ꯌꯥꯅꯁꯤꯕꯀꯣ ꯀꯥꯟꯅꯗꯦꯁꯦ ꯊꯕꯛ ꯑꯃ ꯆꯧꯁꯤꯂꯣ ꯀꯔꯤ ꯊꯕꯛꯅꯣ ꯑꯩꯈꯣꯏ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯊꯦꯡꯉꯣꯏ ꯀꯩꯗꯧꯔꯒꯦ ꯆꯠꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯣꯔꯤꯜ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯃꯔꯤꯗꯣ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯣ ꯁꯅꯥꯌꯥꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯅꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯈꯣꯡꯅ ꯊꯧꯔꯛꯂꯤꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯛ ꯑꯃꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯔꯤꯜ ꯄꯥꯛꯄ ꯑꯃꯗꯤ ꯃꯅꯣꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯌꯥꯏꯅ ꯅꯈꯣꯏ ꯑꯍꯨꯝꯁꯤꯗ ꯂꯩꯔꯝꯃꯣ ꯃꯅꯣꯖ ꯄꯥꯛꯄꯒ ꯑꯣꯔꯤꯜꯒꯁꯦ ꯅꯪꯅ ꯈꯔ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯗꯤ ꯅꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯔꯝꯃꯣꯕ ꯑꯩ ꯐꯠ ꯂꯥꯎꯅ ꯆꯪꯉꯒ ꯄꯨꯊꯣꯔꯛꯑꯒꯦ ꯄꯣꯠꯇꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯌꯥꯏ ꯐꯔꯞ ꯂꯩꯔꯛ ꯑꯃꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯀꯔꯤꯅꯣ ꯃꯥꯅ ꯄꯣꯠ ꯍꯥꯏꯔꯤꯁꯤꯕꯣ ꯑꯃꯗꯨꯔꯣ ꯃꯗꯨꯗ ꯃꯅꯣꯖꯅ ꯍꯣꯏ ꯃꯥꯅꯦ ꯍꯣꯔꯦꯟ ꯀꯥꯡꯃꯩ ꯈꯨꯅꯅꯕ ꯅꯣꯏꯕꯨ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦꯗꯥꯏꯅꯦ ꯍꯩꯃꯥ ꯂꯩꯔꯕꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂ ꯊꯝꯕ ꯌꯥꯕ ꯄꯣꯠꯂꯣ ꯑꯁꯤ ꯃꯥꯅ ꯆꯪꯉꯤꯁꯦ ꯂꯧꯊꯣꯛꯄꯅꯤ ꯂꯧꯊꯣꯔꯛꯑꯅꯤ ꯄꯨꯊꯣꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯀꯥꯞꯊꯔꯒꯗꯧꯅꯤ ꯂꯧꯕꯨꯛꯇꯨꯔꯣ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯃꯁꯤꯒꯤ ꯑꯣꯔꯤꯜ ꯍꯥꯏꯕ ꯇꯤꯡꯒꯣꯡ ꯉꯥꯡꯒꯣꯡ ꯃꯥꯝꯁꯨ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯅꯣ ꯃꯗꯨꯕꯨ ꯌꯨꯝꯗ ꯇꯧ ꯌꯥꯕ ꯊꯕꯛꯂꯅꯦ ꯌꯨꯔꯦꯗꯅ ꯇꯨꯃꯤꯟꯅ ꯁꯤꯗ ꯊꯛꯑꯒ ꯆꯠꯈꯤꯅꯁꯨ ꯅꯠꯇꯦ ꯃꯩꯈꯨꯅꯤꯔꯣ ꯏꯕꯨꯡꯉꯣꯗꯣ ꯂꯩꯀꯥꯏ ꯁꯠꯀꯗꯧꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯁꯤꯕꯨ ꯚꯥꯞ ꯇꯥꯗꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯁꯅꯥꯌꯥꯏꯗꯣ ꯃꯌꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯣꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯄꯥꯛꯄ ꯑꯣꯔꯤꯜ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯣ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄ ꯃꯈꯣꯏꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯅꯧ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯀꯥꯏꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯂꯒ ꯁꯅꯥꯌꯥꯏꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯑꯃꯗꯤ ꯀꯪꯀꯔ ꯑꯗꯣ ꯍꯥꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯟꯖꯥ ꯊꯛꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯅ ꯑꯩꯗꯤ ꯃꯁꯤ ꯏꯃꯥꯅ ꯄꯣꯛꯉꯩꯗꯕꯨ ꯇꯧꯖꯔꯛꯇ꯭ꯔꯤꯌꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯃꯨꯛ ꯁꯤꯗꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯑꯣꯔꯤꯜ ꯒꯟꯖꯥ ꯊꯛꯄꯁꯤꯕꯨ ꯁꯤꯅꯕ꯭ꯔꯣ ꯑꯩꯗꯤ ꯀꯤꯖꯔꯦꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯤꯛ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯅ ꯍꯥꯏꯗꯤ ꯅꯤꯁꯥ ꯄꯨꯕ ꯉꯝꯗꯗꯅ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯁꯤꯔꯣꯏꯁꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯩꯇꯕꯅꯤꯅ ꯑꯩꯈꯣই ꯍꯥꯟꯅ ꯇꯧꯒꯦ ꯑꯗꯨꯒ ꯅꯪ ꯌꯦꯡꯍꯧꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯣꯖꯅ ꯍꯥꯟꯅ ꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯪ ꯒꯟꯖꯥ ꯑꯗꯣ ꯊꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯟꯖꯥ ꯊꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯗꯤ ꯉꯥꯎꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯥꯗꯤ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯩ ꯄꯥꯏꯔꯦ ꯍꯥꯏꯕ ꯌꯥꯎ ꯇꯥꯔꯛꯑꯦ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛꯁꯨ ꯀꯞꯄꯤ
ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯦꯡꯅꯔꯗꯨꯅ ꯁꯤꯊ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯑꯣꯔꯤꯜꯗ ꯀꯥ ꯍꯦꯟꯅ ꯄꯤꯊꯛꯇ꯭ꯔꯤ, ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯉꯝꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯟꯖꯟꯈ꯭ꯔꯤ꯫ ꯑꯣꯔꯤꯜꯗꯤ ꯍꯧꯖꯤꯛꯁꯨ ꯉꯥꯎꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯀꯤꯔꯤ, ꯂꯝꯕꯤ ꯑꯁꯦ ꯃꯊꯦꯛ ꯊꯤꯛꯏ, ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯇ "ꯑꯁ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ? ꯃꯁꯤ ꯄꯨꯔꯒ ꯑꯩꯅ ꯑꯩꯈꯣꯏꯗ ꯀꯃꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯊꯝꯃꯁꯤꯔꯣ? ꯑꯁ ꯌꯥꯔꯣꯏꯗ, ꯌꯨꯝꯗꯒꯤꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯅꯤ ꯍꯥꯏꯔꯒ ꯂꯥꯛꯏꯅꯤ꯫ ꯑꯩ ꯑꯣꯏꯔꯗꯤ ꯈꯔ ꯈꯟꯅꯕ ꯌꯥꯏ, ꯑꯣꯔꯤꯜꯗꯤ ꯃꯄꯥꯗꯣ ꯄꯨꯔꯥ ꯀꯣꯛ ꯆꯥꯛꯄꯅꯦꯕꯗꯣ, ꯀꯃꯥꯏ ꯄꯨꯗꯣꯏꯅꯣ ꯁꯤꯕꯣ? ꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯩ ꯈꯔ ꯄꯤꯖꯕ ꯍꯥꯏꯗꯨꯅꯤ, ꯂꯥꯛꯑꯣꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯔꯤꯜꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯡꯕꯣꯏ ꯆꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯒꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯤ, ꯑꯗꯨꯒ ꯑꯣꯔꯤꯜꯕꯨ ꯁꯅꯥꯌꯥꯏꯒꯤ ꯍꯤꯡꯈꯣꯜꯗ ꯄꯥꯟꯕ ꯆꯝꯄ꯭ꯔꯥꯗꯣ ꯄꯤꯖꯔꯤ꯫ ꯑꯣꯔꯤꯜꯁꯨ ꯆꯝꯄ꯭ꯔꯥꯗꯣ ꯃꯀꯨꯅꯦ ꯀꯩꯅꯦ ꯄꯨꯂꯞ ꯍꯤꯡꯆꯥꯕꯤ ꯆꯪꯕ ꯃꯤꯅ ꯆꯥꯕꯒꯨꯝ ꯆꯣꯞ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯁꯨꯒꯠꯇꯨꯅ "ꯀꯌꯥ ꯍꯥꯎꯅ ꯆꯥꯔꯤꯕ! ꯏꯇꯥꯎ ꯑꯣꯔꯤꯜ, ꯍꯥꯎꯕ꯭ꯔꯣ?" "ꯍꯥꯎꯋꯦ, ꯍꯥꯎꯋꯦ, ꯍꯥꯎꯋꯦ." "ꯍꯥꯎꯅꯤ ꯅꯪ, ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯅꯌꯥꯗꯣ ꯁꯣꯔ ꯍꯣꯟꯕꯕꯨ ꯅꯥꯗꯣꯔꯤꯃꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯣꯔꯤꯜꯗꯣ ꯉꯥꯎꯕ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯅ "ꯄꯥꯛꯄ, ꯌꯥꯔꯔꯣꯏ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯨ, ꯑꯗꯨꯗꯨꯒꯅꯦ ꯄꯨꯅꯕ ꯇꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯑꯣꯔꯤꯜꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯤ ꯀꯅꯥꯃꯠꯇ ꯆꯪꯒꯗꯕ ꯂꯩꯔꯛ ꯑꯃꯗ ꯑꯣꯔꯤꯜꯕꯨ ꯄꯨꯁꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯍꯤꯞꯍꯟꯗꯨꯅ ꯃꯍꯥꯛꯅ ꯅꯤꯁꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯄꯥꯛꯄ, ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄꯅ "ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯐꯔꯛ ꯇꯥꯔꯅꯤ, ꯑꯗꯨꯅ ꯁꯦ ꯑꯣꯔꯤꯜꯁꯦ, ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯛꯑꯣ, ꯑꯗꯨꯒ ꯑꯩ ꯅꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯒ ꯄꯨꯈ꯭ꯔꯒꯦ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯌꯥꯔꯗꯨꯅ "ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ" ꯍꯥꯏꯔꯗꯨꯅ ꯑꯣꯔꯤꯜꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯄꯥꯛꯄꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯌꯥꯏꯅ ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯑꯣꯔꯤꯜꯕꯨ ꯀꯤꯁꯟꯗꯨꯅ ꯄꯥꯛꯄꯒꯤ ꯃꯔꯤꯟ ꯌꯨꯝꯗ ꯀꯤꯁꯜꯂꯕ ꯃꯇꯨꯡ ꯅꯍꯣꯡ ꯁꯥꯕꯗꯧꯅ ꯇꯧꯔꯒ ꯀꯤꯁꯜꯂꯒ ꯑꯗꯨꯃꯛ ꯒꯥꯔꯤ ꯑꯗꯣ ꯊꯧꯈ꯭ꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯅꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯑꯣꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄꯗꯣ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯣꯔꯤꯜꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ "ꯀꯩꯗꯧꯔꯦ? ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯅꯃꯤꯠ ꯁꯤꯡꯉꯨꯁꯦ, ꯅꯥꯕ ꯏꯕꯣ, ꯅꯪꯕꯨ ꯏꯕꯣ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯍꯦ, ꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯔꯤꯜꯅ "ꯒꯥꯔꯤ ꯈꯥꯝꯃꯣ, ꯒꯥꯔꯤ ꯈꯥꯝꯃꯣ, ꯏꯇꯥꯎ ꯄꯥꯛꯄ, ꯒꯥꯔꯤ ꯈꯥꯝꯃꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯛꯄꯁꯨ ꯄꯥꯈꯠꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ, ꯑꯗꯨꯒ "ꯑꯣꯔꯤꯜ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕ?" ꯃꯗꯨꯗ ꯑꯣꯔꯤꯜꯅ "ꯑꯩꯒꯤ ꯇꯨꯡꯗ ꯅꯟꯊꯔꯛꯏꯁꯦ ꯑꯝꯇ ꯀꯨꯝꯊꯍꯜꯂꯣ, ꯑꯩ ꯁꯣꯔ ꯐꯨꯜꯂꯦ ꯍꯥꯏꯕ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯅ "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯑꯣꯔꯤꯜꯒꯤ ꯃꯇꯨꯡꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯇꯣꯡꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄꯅ ꯃꯍꯥꯛꯀꯤ ꯅꯤꯁꯥ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯗꯣ ꯇꯨꯡꯂꯣꯝꯗ ꯃꯍꯥꯛꯇꯣ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯇꯥꯍꯧꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ "ꯑꯣꯔꯤꯜ, ꯅꯪ ꯑꯗꯨꯃꯥꯏ ꯀꯔꯟ ꯇꯥꯅꯨꯀꯣ, ꯅꯪ ꯁꯤꯗꯒꯤ ꯑꯣꯟꯊꯔꯕꯗꯤꯕꯣ ꯅꯪ ꯄꯨꯡꯆꯥꯏ ꯆꯥꯏꯒꯗꯧꯔꯤꯕꯅꯤꯍꯦ, ꯀꯔꯟ ꯇꯧꯅꯨꯀꯣ, ꯅꯪ ꯈꯒ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ." ꯑꯁꯨꯝꯅ ꯄꯥꯛꯄꯅ ꯍꯥꯏꯔꯕꯁꯨ ꯑꯣꯔꯤꯜꯅ "ꯒꯥꯔꯤ ꯈꯥꯝꯃꯣ, ꯒꯥꯔꯤ ꯈꯥꯝꯃꯨꯅꯦ ꯏꯇꯥꯎ ꯄꯥꯛꯄ ꯅꯪꯕꯣ, ꯑꯩꯒꯤ ꯇꯨꯡꯗ ꯃꯤ 2 ꯇꯣꯡꯁꯜꯂꯦꯃꯤ, ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯛꯄ ꯒꯥꯔꯤ ꯊꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯃꯍꯥꯛꯅ ꯑꯣꯔꯤꯜꯗꯣ ꯇꯞꯅ ꯂꯩꯃꯥꯏꯗ ꯐꯝꯍꯜꯂꯤ, ꯑꯗꯨꯗꯨꯒ "ꯀꯩꯗꯧꯔꯒꯦꯕ? ꯅꯪꯒꯤꯁꯤꯕꯨ ꯅꯤꯁꯥ ꯍꯟꯗ꯭ꯔꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯑꯣꯔꯤꯜꯅ "ꯏꯇꯥꯎ, ꯑꯩ ꯅꯤꯁꯥ ꯍꯜꯂꯦꯅꯦ, ꯑꯩꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯇꯣꯡꯂꯛꯄꯗꯣ ꯑꯗꯨ ꯍꯥꯏꯕꯅꯤꯅꯦ." "ꯌꯥꯔꯦꯁꯦ, ꯅꯪ ꯉꯥꯎꯁꯤꯟꯅꯔꯅꯨ, ꯇꯣꯡꯖꯔꯛꯂꯁꯅꯨ, ꯌꯥꯔꯦꯁꯦ, ꯑꯩ ꯒꯥꯔꯤꯗꯣ ꯌꯨꯝ ꯌꯧꯅꯕ ꯊꯧꯔꯒꯦꯀꯣ, ꯍꯟꯗꯛꯇꯤ ꯀꯔꯤꯝ ꯍꯥꯏꯔꯛꯅꯨꯀꯣ, ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯊꯧꯅꯤ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯔꯤꯜꯕꯨ ꯑꯃꯨꯛꯀꯁꯨ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯈꯨꯗꯩ ꯑꯗꯨꯅ ꯀꯤꯁꯜꯂꯒ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯃꯍꯥꯛꯅ
Urildo kari tawribagi haduna yingla'i matamadu Urildo mamit ado mathak lomda morok ongna panglaga yingkhatli aduga mamai ado sugatuna yam akiba sakta mamada leirammi madu ubada pakpana gari ado brake khangpha phaduna khami aduga mahagi mananganda kisaliba khudai ado lokthokli matamadu Urildi gari dagi parak launa leimai da tar'i pakpa pakhat khibana Urilgi manaka chenselalaga Uril kaidoroge nangbo ha se wakan tause kaidoroge nangbo as ising somata leiting tawrise kamai tawsidi ai Uril asumna hairaga Urilgi mamaita set thadona hawdui matamadu Urildi hoimai amata hairakidri pakwa asum pakhalai mafam adwaida kanagumba lake haiduna mahana kolei ledunu jingi adubu kana amata lakpati udi masidagiti pakpa tawpham khangdraduna gari ado horon kanna khongkatli matamadu Urildo wakhal lakpagum nahirai pakpa paraprap chensanduna Uril kaidorage ba ha kaidorage nangbo as ai kari nungi nang puru buno he yawidana ba se wakan tarabo nangbo matamadu Urilna nang kanano mafam masi aigi sanabungni khangdabra karigi mafam masida aina sanadingida nakhoi laklibano haujikti nangi namanaba se aigi oiba tabani asomna hairaga Urildo noglai matamadu pakpana ai yare ko imya matang chadi nangido yarase wakan tarabo nangbo asomna pakpana hanjan hairabasu Uril mahana hauji hari wafam adudagi suyen hendi matamadu pakpana Urilgi makhajaita chet thaduna wakan taromi nangbo haiduna phururi matamadu Urildo masado longthek thiklaga haugalai mapung phan hawalakti masado mananga thektokuna longthek thiklaga leiba matawadu pakpadi kiman khibana Urilbu huntoklamlaga mafam maru thadoktuna chenthoi matamadu Urildo lemai aduta budrup launa amuk tuki masidagi pakpana masidi ganjagi samandre hey sanayai ga manuska phone tawdaba yati asumna hairaga sanayai da pakpana phone tawki aduba sanayai phone sungpai paikhalakidi masidagi manosta amuk tawi adubu anira ahum lak tawrubati paikhalaktre masidagi hatamu call tawbadadi paikhalakle matamadu pakpana manos nang amta lauba ai kano Urildo kino ma tawkhreba nangbo masaga longthek thieda mamitto ngorong ongkalaga pura bikarani man toise ekhoi lambi da pallaga leire amta laoba pakpa noi hojipu yum jawdribro as kana dagi yum jawbuno ngasai dai ni Uril se tungdami ani tonge hadra dum tawlere aina lambi da thambane adagi masaje longthek thiaga aingodaga mamitto ngorong unuga panga hinge ayam haina jeba amta laukse as nokhoi hojipu kai da lege lambi asangba lamhang ma leibado adu yore as noi adu de lanthoga chengadi phadawni ne farese ai lagisi asomna hairaga phone to thamki masitagi manosto phamungdagi hawgalaklaga sanayagi yumta lai masitagi sanayai da wafam punamak tamle wafam adu tabda sanayai as adudi amadu wongnaramani kamai tawdiba as adu maiba ma kauraga chachadi yaroiba amado mai una do wongkhalaga leire haini as thokpani moisune mafam adu lalaga yam thuna chakhigiliti as Uril farak kari yese solo asomna haina duna sanayai magi gari adu thawdorai aduga manoska punna mokhoiga leikai gi amaiba halama gi mayumda thawjillai matamada ahallado haujik yum aduda yamman nungaina tumlingai matamni sanayai da ahalladu pu hanna kawi matamada ahallado tholoklaga ai kaidore nakhoina aibu hanjin kawribadubo tumba nungai khalaba kana sida ipu adugi natida akhoi imanaba ma lerak asangbaduda laiwunaraga leire hai adudugi ipu ga amta chaminaro satina lakcharibani laiwung aduna leire haiba hoi ipu laiwung aduna leire haibadi nakhoi karamna khangiba ipu adu khangadi noina kok litai narodana aibu mukari ga hudu ibano tumba sinana bathaba asam hairaga amaibado imulumda changhi ga tawi matamaduda sanayaina ipu akhoi karo khangdabaneba imanabado gansa khara tha chakhibani sidagi su ngauri phai toro chakhibada khoi ahabada nisa orpoi ningore adugadi magi to mami kado ngoro onkhalaga masada longthek thiga kainom tor ena hai adu ipu masibu laiung no bana tabro ehe longthek thiga life to ono boi gadro fare tana na batawrasi
ꯅꯇꯧ ꯌꯦꯡꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯔꯛꯏ ꯑꯁꯨꯝꯅ ꯃꯅꯣꯖ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯎꯔꯤꯜ ꯑꯃꯗꯤ ꯄꯥꯛꯄꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯏ ꯁꯣꯝꯗꯅ ꯄꯥꯛꯄꯅ ꯎꯔꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯀꯤꯔꯤ ꯂꯥꯞꯇꯛꯅ ꯎꯔꯤꯜꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯎꯔꯤꯜ ꯃꯁꯥ ꯑꯗꯣ ꯂꯣꯡꯊꯦꯛ ꯊꯦꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯝꯃꯤ ꯑꯗꯨꯅ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯣꯔꯣ ꯈꯣꯔꯣ ꯑꯃꯨꯛ ꯈꯣꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯎꯔꯤꯜꯁꯤ ꯂꯧꯕꯨꯛꯂꯣꯝꯗ ꯆꯦꯟꯊꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯎꯔꯤꯜꯂꯣꯝꯗ ꯑꯃꯨꯛ ꯀꯥꯞꯄꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯝꯅ ꯎꯔꯤꯜꯅ ꯂꯧꯕꯨꯛ ꯑꯗꯨ ꯆꯦꯟꯊꯔꯒ ꯖꯒꯣꯏ ꯁꯥꯕꯗꯨ ꯎꯕꯗꯗꯤ ꯄꯥꯛꯄꯗꯤ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯅꯥꯛ ꯆꯪꯕꯁꯨ ꯉꯝꯗꯅ ꯁꯅꯥꯌꯥꯏꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤ ꯁꯅꯥꯌꯥꯏꯅꯁꯨ ꯃꯈꯣꯏ ꯂꯥꯛꯂꯦ ꯌꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯅꯥꯌꯥꯏꯗ ꯑꯅꯥꯕꯗꯨ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯥꯛꯄꯅ ꯍꯧꯖꯤꯛ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯆꯦꯟꯊꯔꯒ ꯌꯥꯝꯅ ꯀꯟꯅ ꯖꯒꯣꯏ ꯁꯥꯔꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯦꯟꯈꯤꯗꯅꯕ ꯃꯍꯥꯛꯄꯨ ꯐꯥꯍꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯛꯄꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯤꯗꯅ ꯁ꯭ꯋꯥꯏꯗ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯑꯁ ꯎꯔꯤꯜ ꯐꯥꯎ ꯍꯥꯏꯁꯤꯕꯣ ꯑꯩꯉꯣꯟꯗꯒ ꯃꯥꯅ ꯆꯤꯛꯂꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯐꯜꯂꯧꯅꯒ ꯆꯣꯡꯁꯤꯜꯂꯒ ꯈꯧꯔꯤ ꯃꯦꯠꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯈꯧꯔꯤ ꯃꯦꯠꯂꯒꯗꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯥꯎꯊꯣꯛꯄ ꯃꯃꯥꯏꯗ ꯀꯤꯅ ꯊꯤꯟꯖꯤꯟꯕ ꯑꯗꯨꯒ ꯆꯦꯜꯂꯛꯄ ꯌꯥꯔꯦ ꯑꯁꯨꯝꯅ ꯄꯥꯛꯄꯗꯣ ꯌꯥꯝꯅ ꯀꯤꯅ ꯎꯔꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯗꯤ ꯄꯥꯛꯄ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯎꯔꯤꯜ ꯑꯩ ꯅꯪ ꯅꯃꯥꯟꯅꯕꯅꯤꯀꯣ ꯀꯔꯟꯒꯗꯤ ꯇꯧꯔꯛꯀꯅꯨ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯅꯪ ꯐꯥꯔꯒ ꯊꯅꯝꯃꯣꯌꯦ ꯂꯥꯛꯑꯣ ꯐꯥꯒꯦ ꯂꯥꯛꯑꯣ ꯑꯁ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯤꯅꯤ ꯎꯔꯤꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯤ ꯑꯁ ꯃꯃꯥꯏꯁꯤ ꯐꯠꯀ ꯂꯩꯊꯣꯛꯑꯒ ꯍꯤꯒꯠꯂꯒ ꯆꯣꯡꯁꯤꯜꯂꯛꯑꯗꯤ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯋꯥꯟꯊꯔꯦꯅꯦ ꯎꯔꯤꯜ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯝ ꯆꯪꯁꯤꯜꯂꯛꯄꯅ ꯎꯔꯤꯜꯒꯤ ꯖꯒꯥ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯗꯣ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯍꯣꯏ ꯏꯃꯥꯁꯤꯗꯤ ꯀꯩꯅꯣꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯕꯗ ꯂꯧꯔꯤꯗ ꯃꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯊꯕꯥꯛꯇꯨꯗ ꯆꯔꯨ ꯈꯣꯡꯅ ꯊꯤꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯍꯦꯔꯥ ꯃꯤꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯅꯪ ꯑꯩꯅ ꯐꯥꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯎꯔꯤꯜꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕꯁꯨ ꯎꯕ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ ꯄꯥꯛꯄ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯎꯔꯤꯜꯗꯣ ꯐꯥꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯕ ꯉꯝꯍꯧꯗꯕ ꯑꯗꯨꯗ ꯎꯔꯤꯜ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄꯅ ꯁꯅꯥꯌꯥꯏꯗ ꯑꯃꯨꯛꯀꯁꯨ ꯐꯣꯜ ꯇꯧꯏ ꯑꯗꯨꯒ ꯎꯔꯤꯜꯗꯣ ꯑꯩꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯊꯣꯔꯛꯄꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯣꯜ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏꯅ ꯐꯔꯦ ꯅꯪ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯔꯦ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯔꯨꯞ ꯎꯔꯤꯜꯗꯣ ꯂꯦꯞꯂꯒ ꯂꯩꯔꯦ ꯑꯗꯨ ꯐꯥꯎꯕ ꯎꯗꯕ꯭ꯔꯣ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤꯜꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯨꯁꯤꯜꯂꯒ ꯃꯁꯥꯗꯣ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯇꯨꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯛꯄꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯛꯄꯒꯤ ꯃꯍꯨꯠꯇ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯐꯥꯎꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯄꯥꯛꯄꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯎꯔꯤꯜꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯎꯔꯤꯜꯕꯨ ꯐꯥꯕꯗ ꯌꯥꯎꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯨꯕ ꯑꯗꯨꯗꯗꯤ ꯎꯔꯤꯜꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅ ꯑꯩꯕꯨ ꯐꯥꯔꯤꯕꯅꯤꯅꯦ ꯅꯈꯣꯏꯒꯨꯝꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯆꯔꯨꯈꯣꯛꯁꯤꯡ ꯑꯗꯨꯗ ꯂꯥꯝꯂꯒ ꯃꯁꯥꯗꯣ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯟꯗꯣꯛꯇꯨꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯐꯨꯛ ꯍꯧꯒꯠꯅꯔꯛꯂꯗꯨꯅ ꯎꯔꯤꯜꯕꯨ ꯐꯥꯅꯕꯒꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯐꯥꯒꯗꯕꯅꯤꯀꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯌꯨꯝꯗꯗꯤ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯛꯄꯅ ꯏꯄꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯄꯤꯗ꯭ꯔꯤꯌꯦ ꯀꯔꯤꯒꯤ ꯄꯤꯗ꯭ꯔꯤꯕ ꯌꯨꯝꯗ ꯑꯍꯜ ꯂꯃꯟꯗ ꯄꯥꯎ ꯄꯤꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯉꯥꯡ ꯃꯆꯥ ꯅꯈꯣꯏꯅ ꯀꯔꯤ ꯉꯝꯗꯣꯔꯤꯒꯦ ꯑꯗꯨꯝꯅ ꯆꯩꯔꯛꯄꯗꯨꯗ ꯄꯥꯛꯄ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯒꯟꯖꯥ ꯊꯧꯕꯗꯒꯤ ꯇꯧꯕꯅꯦ ꯍꯥꯏꯔꯕꯗꯤ
ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯤꯡꯅ ꯊꯝꯃꯔꯣꯏꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯩ ꯏꯕꯨꯡꯉꯣ ꯑꯉꯥꯎꯕꯁꯦ ꯂꯝꯕꯤꯗ ꯄꯨꯔꯛꯎ ꯁ꯭ꯋꯥꯏꯗ ꯇꯥꯏꯅꯕꯗꯨꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯌꯥꯏ ꯃꯅꯣꯖ ꯑꯃꯗꯤ ꯄꯥꯛꯄꯅ ꯎꯔꯤꯜꯕꯨ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯊꯥꯡꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯄꯥꯡꯒꯜ ꯀꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯌꯥꯏ ꯃꯅꯣꯖ ꯑꯃꯗꯤ ꯄꯥꯛꯄꯅ ꯐꯥꯔꯨꯕ ꯑꯗꯨꯗ ꯎꯔꯤꯜꯅ ꯀꯥꯎꯕ ꯊꯤꯟꯕ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯅ ꯌꯥꯝꯅ ꯁꯣꯛꯂꯤ ꯄꯥꯛꯄꯗꯤ ꯉꯁꯥꯏ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗꯨꯗ ꯃꯃꯤꯠꯇ ꯆꯔꯨꯞ ꯈꯣꯡꯅ ꯊꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠ ꯅꯥꯀꯟ ꯅꯥꯝꯃ ꯄꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯃꯤꯠ ꯑꯗꯣ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯕꯪ ꯕꯪ ꯁꯥꯒꯠꯂꯗꯨꯅ ꯃꯃꯤꯠ ꯅꯥꯝꯃ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯣꯝꯁꯨ ꯄꯣꯝꯈꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯤꯜꯕꯨ ꯐꯥꯕ ꯉꯝꯗꯕꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯔꯥ ꯅꯈꯣꯏ ꯑꯁꯤꯗꯤ ꯑꯊꯣꯛꯅ ꯁꯣꯟꯈ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯎꯔꯤꯜꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯎꯔꯤꯜꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯕ ꯃꯇꯨꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯅ ꯎꯔꯤꯜꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯩ ꯂꯩꯋꯥ ꯁꯣꯜꯂꯛꯀꯦ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯣ ꯐꯥꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯩ ꯀꯔꯤ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯆꯪꯂꯤꯕꯗꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯎꯔꯤꯜꯅ ꯑꯩ ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯕ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯛꯄꯗ ꯃꯈꯨꯠ ꯊꯤꯜꯂꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯍꯩꯍꯩꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯅꯦ ꯑꯃ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯎꯔꯤꯜꯅ ꯄꯥꯛꯄꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯀꯣꯛ ꯆꯥꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯝꯂꯩꯕꯅꯤꯅ ꯂꯝꯗ ꯂꯩꯇꯥꯏꯅꯕꯗꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯊꯥꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯅꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯎꯔꯤꯜꯒꯤ ꯃꯁꯥꯗ ꯅꯥꯟꯊꯕ ꯑꯗꯨꯗꯗꯤ ꯎꯔꯤꯜꯒꯤ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯗ ꯑꯣꯟꯁꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯨꯍꯧꯔꯣ ꯑꯗꯨꯗꯨꯒꯅꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯂꯥꯏꯃꯟꯁꯦ ꯀꯪꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯇꯥꯏꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯂꯝꯗ ꯂꯩꯇꯥꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯃꯍꯥꯛ ꯐꯕ ꯀꯧꯕ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯇꯥꯏꯅꯔꯨꯔꯣꯀꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯛꯄꯅ ꯎꯔꯤꯜꯁꯦ ꯒꯥꯔꯤꯒꯤ ꯃꯌꯥꯏꯗ ꯂꯩꯍꯜꯂꯁꯤ ꯑꯗꯨꯒ ꯃꯅꯣꯖꯂꯥ ꯁꯅꯥꯌꯥꯏꯔꯥ ꯅꯈꯣꯏ ꯑꯃꯅ ꯇꯨꯡꯗ ꯇꯣꯡꯉꯨ ꯑꯗꯨꯒ ꯆꯞꯂꯒ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯤꯜꯅ ꯄꯥꯛꯄꯒꯤ ꯃꯇꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯎꯔꯤꯜꯒꯤ ꯃꯇꯨꯡꯗꯅ ꯃꯅꯣꯖ ꯐꯝꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯤ ꯑꯗꯨꯒ ꯁꯅꯥꯌꯥꯏꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯔꯤꯜꯗꯣ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯡ ꯍꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯛꯄꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯑꯗꯨꯒ ꯑꯁꯨꯛ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯤꯕ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯎꯔꯤꯜꯁꯦ ꯂꯝꯕꯤꯗ ꯂꯥꯏꯑꯣꯛꯅꯕꯗꯒꯤ ꯃꯥ ꯂꯥꯏꯀꯠꯅꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕꯅꯤ ꯀꯔꯤ ꯎꯔꯤꯜꯕꯨ ꯂꯥꯏꯑꯣꯛꯅꯩ ꯍꯥꯏꯕ ꯍꯩ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯍꯩ ꯎꯔꯤꯜ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗ ꯎꯔꯤꯜ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯝꯃꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯩꯃꯟ ꯀꯪꯂꯛꯀꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯩꯇꯥꯏꯅꯍꯧ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯛꯄꯅ ꯋꯥ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯤꯜꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ ꯉꯥꯟꯇꯥꯅ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯃꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯎꯔꯤꯜꯒꯤ ꯃꯃꯥ ꯑꯗꯣ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯨꯡꯁꯤꯡꯁꯨ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯒꯤ ꯃꯃꯥꯅ ꯀꯩꯅꯣ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯎꯔꯤꯜ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯔꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯗꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯄꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯒꯤ ꯃꯕꯨꯡꯅ ꯍꯩ ꯌꯥꯏ ꯆꯪꯉꯛꯁꯤ ꯌꯥꯔꯁꯦ ꯐꯛꯇ ꯍꯤꯞꯍꯟꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯔꯤꯜꯕꯨ ꯐꯛꯇ ꯍꯤꯞꯍꯜꯂꯤ ꯎꯔꯤꯜꯅ ꯐꯛꯇ ꯍꯦꯛ ꯍꯤꯞꯈꯤꯕꯒ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯔꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯎꯔꯤꯜꯕꯨ
ꯌꯥꯗꯨꯅ ꯐꯥꯔꯒ ꯍꯣꯏ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯆꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯎꯔꯤꯜꯕꯨ ꯐꯥꯔꯒ ꯐꯛ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯎꯔꯤꯜꯗꯣ ꯃꯃꯤꯠ ꯑꯗꯨ ꯆꯦꯠ ꯑꯣꯏꯁꯤꯟꯈ꯭ꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯅꯀꯣꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯤꯜꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯎꯔꯤꯜꯗꯣ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯂꯤꯕꯗꯣ ꯑꯣꯏꯔꯣꯏ ꯅꯪꯅ ꯀꯧꯕ ꯆꯠꯂꯤꯕ ꯑꯃꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯂꯝꯕꯤꯗ ꯑꯃꯥꯏꯕ ꯑꯃ ꯊꯦꯡꯅꯔꯛꯏ ꯃꯍꯥꯛꯅ ꯕꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯪꯅ ꯀꯧꯕ ꯆꯠꯂꯤꯕ ꯑꯃꯥꯏꯕꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗ ꯎꯔꯤꯜꯒꯤ ꯃꯄꯥꯕꯨꯡ ꯇꯧꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯑꯃꯥꯏꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯅꯪ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ 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 ꯁꯥꯎꯅꯨ 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 ꯀꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔꯒ ꯏꯁꯤꯡ ꯈꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯩ ꯃꯁꯤ ꯃꯔꯣꯟ ꯆꯨꯝꯍꯟꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯔꯤꯜꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯈꯔ ꯍꯦꯛꯂꯒ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯄꯤ ꯑꯗꯨꯒ ꯎꯔꯤꯜꯒꯤ ꯃꯃꯥꯏꯗ ꯀꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯅꯪꯒꯤ ꯅꯀꯣꯛꯁꯨ ꯑꯩꯅ ꯆꯥꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯌꯥ ꯑꯩꯒꯤ ꯀꯣꯛꯄꯨꯁꯨ ꯆꯥꯒꯅꯤ ꯍꯥꯏꯖꯕ ꯁꯥꯔꯤꯌꯦ ꯐꯩ ꯍꯥꯏ ꯆꯥꯅꯤꯡꯉꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯆꯥꯅꯤꯡꯉꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯀꯟꯁꯤꯜꯂꯤ ꯎꯔꯤꯜ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯃꯅꯣꯖ ꯑꯃꯗꯤ ꯎꯔꯤꯜꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯈꯤꯕꯅ ꯍꯧꯒꯠꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯅꯝꯂꯕꯁꯨ ꯍꯧꯒꯠꯂꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥ ꯅꯝꯕꯁꯤ ꯐꯥꯎꯕ ꯊꯦꯛꯀꯠꯂꯛꯏꯅꯤꯁꯦ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯪꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯂꯛꯀꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯩꯅ ꯆꯦꯡ ꯄꯥꯏꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯎ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯤꯜꯅ ꯑꯩ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯆꯥꯒꯦ ꯑꯩ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯅ ꯍꯥꯏꯒꯗꯕ ꯋꯥꯗꯨꯕꯨ ꯅꯪꯒꯨꯝꯕꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯩꯔꯤ ꯑꯗꯨꯒ ꯃꯇꯤꯟ ꯁꯤꯠꯆꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯌꯥ ꯐꯩ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯅꯪ ꯈꯪꯒꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯔꯕ꯭ꯔꯥ ꯍꯣꯏ ꯃꯥꯅꯦ ꯑꯣꯖꯥ ꯁꯨꯝꯗꯧꯔꯣ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯨꯔꯛꯎ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯁꯨꯝꯅ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯨꯔꯛꯎ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯎꯔꯤꯜꯒꯤ ꯃꯃꯥꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯦꯡ ꯂꯧꯕ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯔꯤꯜꯒꯤ ꯃꯃꯥꯅ ꯆꯦꯡ ꯃꯔꯨ ꯈꯔ ꯄꯨꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯦꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯎꯔꯤꯜꯒꯤ ꯃꯊꯕꯥꯛ ꯑꯗꯨ ꯐꯨꯔꯤꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯗꯨꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯀꯟꯅ ꯆꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯎꯔꯤꯜ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯃꯀꯣꯛ ꯅꯠꯇꯕ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯡꯗꯣ ꯍꯟꯅ ꯆꯥꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯒꯦ ꯍꯥꯏꯌꯨ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯨ ꯑꯩ ꯌꯦꯡꯕꯥ ꯂꯥꯕ ꯑꯃꯒꯤ ꯏ ꯊꯛꯄ ꯄꯥꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯃꯁꯤ ꯂꯥꯡꯕ ꯉꯝꯒꯗ꯭ꯔꯣ ꯑꯣꯖꯥ ꯌꯦꯡꯕꯥ ꯂꯥꯕꯗꯤ ꯂꯩꯔꯣꯏ ꯌꯦꯟꯕꯤꯗꯤ ꯂꯩꯒꯅꯤ ꯌꯦꯡꯕꯥ ꯂꯥꯕꯗꯤ ꯂꯩꯔꯣꯏ ꯌꯦꯟꯕꯤꯗꯤ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯌꯦꯡꯕꯥ ꯂꯥꯕ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯔꯤꯜꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯃꯆꯜ 19ꯅ ꯁꯨꯕ ꯁꯤꯡꯖꯨ ꯆꯥꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯃꯆꯜ 19 ꯂꯥꯡꯉꯨ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨ ꯁꯨꯅꯅꯕ ꯃꯆꯜ 19 ꯂꯥꯡꯂꯤ ꯑꯗꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯡꯖꯨ ꯁꯨꯔꯤ
ꯃꯆꯟ 13 ꯑꯗꯣ ꯁꯤꯡꯖꯨ ꯁꯨꯕꯗꯨꯗ ꯑꯣꯔꯤꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤꯗꯣ ꯉꯥꯔꯤ ꯅꯝꯗꯤ ꯉꯥꯔꯤ ꯈꯔꯒ ꯍꯥꯞꯄꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯉꯥꯔꯤ ꯅꯝꯗꯤꯒꯁꯨ ꯍꯥꯏꯔꯛꯏꯅꯤ ꯄꯨꯔꯥ ꯁꯪꯁꯥꯔꯝꯅꯤꯀꯣ ꯁꯅꯥꯌꯥꯏꯅ ꯃꯅꯣꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯔꯤ ꯅꯝꯗꯦꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯨ ꯌꯦꯡꯉꯗꯨꯅ ꯊꯝꯕꯣꯏꯅꯨꯡꯗ ꯅꯣꯛꯏ ꯃꯄꯥꯟ ꯊꯣꯛꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯡꯖꯨ ꯁꯨꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯍꯥꯏ ꯁꯤꯡꯖꯨꯁꯤ ꯆꯥꯕ ꯌꯥꯎꯔꯦ ꯍꯥꯎꯔꯗꯧ ꯄꯣꯠꯅꯤ ꯆꯥꯔꯒꯦꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯔꯤꯜꯅ ꯆꯥꯔꯒꯦ ꯑꯩ ꯆꯥꯔꯒꯦ ꯏꯜꯂꯛꯑꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯎ 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 ꯑꯗꯨꯗꯤ ꯑꯩ ꯅꯪꯕꯨ ꯄꯤꯖꯕꯤꯔꯒꯦ ꯂꯥꯎꯀꯣ ꯁꯦ ꯂꯥꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯁꯤꯡꯖꯨ ꯑꯗꯨ ꯍꯥꯞꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯅ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯑꯣꯔꯤꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯑꯗꯣ ꯂꯥ ꯑꯃꯗ ꯍꯥꯞꯂꯒ ꯇꯞꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯈꯨꯕꯥꯛ 3 ꯂꯈꯨꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯤꯡꯖꯨ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯌꯥꯡꯀꯣꯛ ꯑꯗꯣ ꯀꯣꯛ ꯐꯨꯗꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯆꯪꯂꯛꯂꯒ ꯃꯍꯥꯛꯅ ꯑꯣꯔꯤꯜꯒꯤ ꯃꯁꯥ ꯑꯗꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯐꯔꯦ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ ꯀꯗꯥꯏ ꯃꯤꯍꯨꯟꯗꯣ ꯑꯃꯨꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯔꯤꯜꯒꯤ ꯃꯤꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯣ ꯀꯗꯥꯏ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯣꯖꯅ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯉꯁꯤꯗꯣ ꯑꯩꯅ ꯀꯧꯕꯅꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯗ ꯃꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡ ꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯔꯒ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯂꯩꯇꯥꯏꯅꯕꯗ ꯑꯃꯥꯏꯕꯗꯨꯅ ꯃꯁꯤꯗꯤ ꯂꯝ ꯂꯩꯕ ወꯛꯅꯕꯅꯤ ꯂꯝ ꯂꯩꯕ ወꯛꯅꯕꯅꯤꯅ ꯂꯝꯗ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯅꯤ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯈꯜ ꯂꯥꯛꯂꯒꯅꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦꯅꯦꯀꯣ ꯐꯅꯤ ꯑꯣꯖꯥ ꯑꯗꯣ ꯁꯤ ꯑꯋꯥꯃꯟꯁꯤ ꯈꯔ ꯄꯥꯏꯕꯤꯈꯣ ꯌꯥꯔꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯔꯤꯜꯗꯣ ꯇꯞꯅ ꯃꯃꯤ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯛꯏ ꯑꯀꯣꯏꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯏꯉꯛꯅ ꯀꯔꯤꯅꯣ ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯑꯩꯈꯣꯏ 3-4 ꯂꯧꯕꯨꯛꯇ ꯒꯟꯖꯥ ꯊꯛꯄꯗꯥꯏꯅꯦ ꯑꯣꯔꯤꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯥꯛꯄꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯣꯔꯤꯜꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤ ꯑꯗꯨꯒ ꯏꯇꯥꯎ ꯑꯣꯔꯤꯜ ꯅꯪꯁꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯆꯥꯛꯆꯥꯅꯕ ꯍꯜꯂꯛꯄꯗ ꯍꯦꯂꯣꯏ ꯆꯪꯕꯗꯒꯤꯅꯦ ꯅꯪ ꯂꯥꯏꯀꯠꯅꯔꯝꯃꯕꯅꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦꯗꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ ꯁꯅꯥꯌꯥꯏ ꯅꯣꯡꯁꯨ ꯉꯥꯐꯣꯡ ꯇꯧꯔꯦ ꯅꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯅꯈꯣꯏꯕꯨ ꯆꯠꯀꯅꯕ ꯆꯠꯄꯗꯥꯏꯅꯦ ꯍꯣꯏ ꯃꯥꯅꯤ ꯄꯥꯕꯨꯡ ꯍꯧꯖꯤꯛ ꯎꯔꯤꯜꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯃꯥ ꯋꯥꯈꯜ ꯇꯥꯕ ꯈꯔ ꯋꯥꯠꯂꯤ ꯑꯣꯏꯔꯤꯅꯤ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯂꯤꯕ ꯑꯣꯏꯔꯤꯅꯤ ꯀꯥꯏꯅ ꯐꯩ ꯅꯈꯣꯏ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯅꯤꯁꯥ ꯆꯥꯔꯝꯂꯕꯗꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯑꯒ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯌꯩꯍꯟꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯛꯄ ꯁꯅꯥꯌꯥꯏ ꯃꯅꯣꯖ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯤ ꯃꯈꯣꯏ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯗꯣꯔꯛꯂꯤ ꯄꯥꯛꯄꯁꯨ ꯑꯗꯨꯃꯉꯥꯏ ꯎꯔꯤꯜꯒꯤ ꯃꯌꯨꯝꯗꯒꯤ ꯊꯧꯗꯣꯔꯛꯂꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯎꯔꯤꯜꯒꯤ ꯃꯄꯥꯅ ꯍꯥꯏꯗꯨꯕꯣ ꯑꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯣꯏꯖꯥꯠꯂꯣ ꯃꯇꯝ ꯑꯗꯨꯗ ꯄꯥꯛꯄꯅ ꯙꯞ ꯇꯧꯔꯤꯅꯤꯍꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯣ ꯅꯣꯏꯁꯨ ꯆꯠꯂꯣꯀꯣ ꯑꯩꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯄꯥꯛꯄ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯃꯅꯣꯖꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 2-3 ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯎꯔꯤꯜꯗ ꯅꯪꯅ ꯇꯧꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯜꯅ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯖꯨꯝꯗ ꯄꯣꯞ ꯊꯥꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯏ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯒ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯔꯤ
ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯅꯈꯣꯏꯗ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯖꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯅꯈꯣꯏꯅꯁꯨ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯣꯛꯏꯗꯨꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯥꯛ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯑꯩ ꯌꯨꯝꯗ ꯐꯛꯇ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯗꯨꯅꯤ ꯑꯣ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗꯅꯦꯕ ꯅꯪꯅ ꯂꯩꯔꯨꯔꯤꯁꯦ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯤꯟꯗꯔꯛꯈꯤꯕ ꯑꯣꯔꯤꯜꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯣꯔꯤꯜ ꯍꯧꯖꯤꯛꯇꯗ ꯀꯤꯕ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯣꯔꯤꯜꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ